Hayengdagi Numit Nini School Suti Laothokhre Pawasi ngasi nungthil Phongkhiba pandam pauchedagi lokhatchabane Manipurgi maruoiba turel singi isingi imai khudongthiba yaba changi mathakta selakpana state laingangna mahairoi amadi oja singi section thorang ama woina Hayeng July 3 amasung mari government aided private amadi central school sing Suti Laothokhre Director Education na Thamkhiba order amana School Numit Nini Suti Laothokhre galoinana Department asigi makhada leiriba Zonal Education Officer da Esing na magi jurisdiction singi mari lainaba singda khanganaba amade Laukhatpa yaba section thorang laukhatnaba su khangankre Orange alert Laothokhre pawasi ngasi nungthil Phongkhiba paujel pauchedagi laukhatchabane Indian Meteorological Department ki Imphal Center na ngasi amuk thoglakpa cherol amagi matungin na tha asigi marida Senapati Kangpokpi amade Ukhrul District Orange alert Laothokhre tha asigi taruktasu Ukhrul District akanba nong suraba yai Senapati Ukhrul Kamjong amadi Jiribam District ki Mapham Kayada akanba mawongda nong subaga loinana Hayeng Manipur ki District taraga taruk magta akakaraw yawba akanba nong suraba yai haire Manipur ki Mapham Kayada Esing Echaogi Awaba Mayoknare Pukhaw khabamda yum nipan ising thumjinkhre Imphal turel ising patharakpadagi kangla mongba hanba thangal kaithella chingba ising thumjinba hore Senapati da Esing Echaona Meeoi ani Shire Pawasi ngasi nungthil Phongkhiba Kangleipaki Maira pauchedagi lokhatchabane Manipurgi Mapham Kayada maruoina turel marusingda nong chubadagi Imphal da natana Manipurgi Mapham Kayada cheliba Manipurgi maruoiba turel sing haibade Imphal turel Nambul turel amasung Iril turel gi ising imai wangkhalakpadagi Mapham Kayada khudong thiningai yongna chenba hore Chairak asida ngasi Education Director na thokpa matungin na laingaki makhada leiba school sing government aided yauna Central School sing tang ahumdagi mari fauba suti thadokhre turel gi launambal kaibadagi Mapham Kayada Esing thumjinba yaure Imphal turel gi saruktagi haidorokpa ising na North Asigi Mapham singda ising pathoktuna chensinba hore masida natana Imphal mayolda leiriba thangal kaithel gi Mapham sing ising thumjinba hore Singjamai thong manakta Imphal turel gi isingi imai khudong thiningai thak yauna chele Lairai kaiba yabagi phibam leibadagi arambai tengol yauna miyamna turel torban semjinkhe Imphal gi turel gi ising pathorakpadagi mongban ba laifam ising thumjin badanatana akoiba mapham singdasu ising thumjille Imphal turel dagi pathorakpa ising na kangla manungdasu ising chensilaktuna ising thumjin ba hore haujik kanna ising thingbagi thabak sathare masida natana khuman lampak youth hostel dasu ising chensin ba hore Khurai salan thong dasu Imphal turel gi ising imai wangkhalakpadagi taukharakpa morakai sing mayam ama panduna leibadagi thong asi ising ireina maram oiduna akaiba pigadra haina mipaiba poknare Imphal East District ki manungsan ba khundrakpam AC na konba Mapham Kayada ising thumjin badagi miyam awaba kaya mayoknare Iril turel manakta saba Dolai Thavi Dam gi Kenel sing da thadorokpa ising na pathorakpadagi Pukhaw khabamgi yum nipan lom ising thumjinkhre Thaudok thokpham da taraga nipan suba AR gi personnel sing laktuna mateng pangbagi thabak paikhatkhe masida sunatana yumnam khuno sambai chingkhuna chingba mapham singda ising chawkhalakpana maram oiraga miyamna lambi satpada chawna khudong sadaba mayoknare hauji ki waina Dolai Thabi dam gi ising danger level da leire dam asigi satar taruk leibagi manungda satar ama singkhatuna ising thadokpaga loinana Iril turel lomda ising thadaba haukhre lakadorba numit mangani asida akagaraw yauna akanba mawongda nong sugani haina Indian Meteorological Department IMD na orange amade red alert ngarang lauthokhibane turel gi launambal sing kairakpa yavana miyamna mikupna humsing na leibiyu amade khudaki waiba thabak laukhatuna miyoi bagi punsi amade lanthum kanaba DC police water resources amasung Atay officing da pau PBU haina laingaki mari lainaba loisangna tongan na thokpa cherol na khangalagle nakalamarom da nongsingi phibam phattabana maram oiraga mathangi numit mangani faubada mapham gi chief medical officer singna masa na thavak tawriba mapham sing thadoktanaba health services ki director gi cherol ama da khangalagle ngarang Senapati district ta nongkana chubadagi chingdagi lainang chentharaktuna lambi aduda lakpa ikoben ama Senapati river da tasinkhibadagi gari aduda thogduna lakpa miyoi ama leikhidre thogdok asi ngarang nongyai pung amaga minute 30 rom taba matamda Senapati district ki Imphal Dimapur lambi paringge district council amade bakho anigi marakta chingdagi lainang chawna chentherakpadagi thokhibane leikhidra basigi maming Dr. A Saisau sahi kun mga apokpa
S apau kawi kabung karong biles dagi ne mahak dental gi doctor ne mioi asina turial da tasan khibadagi ising irei na chenthakhe khudakta local volunteer sing amade Red Cross Society gi mioi sing na thiba humbagi thabak sathabada asi baksang oina phangkhibani haire thogdok asigi matang da police dagi phangba pau gi matung ina de iko ben adu lambi da thogdunu lakpada khangawdana chingdagi laikhom lainang amasung nungsak yauna safu kana sentharakpa mapa chanabadagi gari adu Senapati river da tasan khibane thogdok adu thokle haibagi pau khunja singna police da pirakpadagi Senapati police ki kangbu amade SDRF ki kangbu yauna thibagi thabak sathaba matamda ngasi ayuk mioi adu turel maril adu dagi asi baksang oina phangba ngambani haire nakala maromda ngarang nungthil pung aniga minute kuntra dagi ahum phawbagi manungda Senapati all Monday market ta school dagi halakpa mahiroi ama Senapati turel gi ising imai wangkhalakpa dagi turel da tasan khibadagi hoksik phawba thiba khangdana leiri haire turel da tasan khibadagi thiba khangdana leiri ba mioi asigi maming hailungba Martin sahi taraga taret apokpa railung kawe wilong khulel dagi ne maki haksang hoksik phawba thiba khangdana leire haksang asi phangna bohona bada mayamna mateng pangbiyu haina imung manunggi maikei dagi haijarakle loinana police amade SDRF ki kangbuna mairoi asibu thibagi thabak sathari haire MP Angomcha Bimol Akoijam na Thamkhiba Erang Asigi Waphamda Parliament Ninkhre pawasi ngasi nungthil phongkhiba paujel pause dagi lokhot savane taraga nipan suba Lok Sabha Parliament ki ahanba miphamda Manipur gi Congress ki MP Angomcha Bimol Akoijam na housik thokle bairang asigi matang da Thamkhiba Waphamda Parliament Ninkhre Manipur gi Erang asida India amasung state na babok oina yengdunu leire haina Speaker Om Birla gi pungning singsiladuna House da Thamkhre ngarang sathagiba Parliament ki miphamda MP Angomcha Bimol Akoijam na British matamgi loilam laingak lonadu housik su India laingak na North East sathari haina center bu maral sikhre housik sathari ba ahan ba session da President House animakta pikiba mahaki warol adugi motion of thanks khanavada ngarang mahaki warol thamladuna center na Manipur gi issue asi thawaina lawdababu MP Angomcha Bimol Akoijam na akanba mawongda yaningdaba phongdokhe Bimol na makhata na sahi ama helaba Erang asigi matangda President na mahaki warol da pankhidavaga loinana India laingang na marol thoktaba babok amagum kumai yengduna leithokli haikhe amaromda Manipur gi Erang asida Central Force lising kaya thajilaklabasu housik phawba mioi lising hompu henna lanjena duna tongan ba relief camp singda sangjafam lawduna leire mioi lising hompu henna lanjena ba haibasi phagi nate haikhe MP na hai Manipur da civil war gi phibam amada mugnari banakal animaki mioi singna khutta khulai paiduna makoi gi khulngak na bani haiduna khut thokna re asuk warba phibam amada leiri basida India laingak na masagi citizen ni hairiba taraga mapan suba laibak asigi state oikhiba Manipur bu nathaidu housik fauba hanna yengdana leiba ngamli haina center bu maral sikhe MP Angomcha Bimol Akoijam na center laingak ta Thamkhiba Wapham adugi marak thatladuna BJP gi MP Nisikan Dube na yaningdaba phongthoktuno wangang ba haurakhe adubu Prime Minister Narendra Modi na isu asigi matangda wangang lakpagang mahak wangang loi haina phongthokladuna Bimol na mahaki Wapham House ta thamkhe